ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠ ꯅꯩꯕꯒꯤ ꯃꯦꯞꯇ ꯃꯅꯤꯄꯨꯔ ꯌꯥꯎꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯐꯪꯕꯗ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯔꯦ꯫ ꯆꯍꯤ 19ꯗꯒꯤ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯁ꯭ꯄꯥꯎꯁꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯅꯪꯕꯒꯤ ꯆꯥꯡ ꯑꯣꯟꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯅ ꯑꯍꯨꯝꯁꯨꯕ ꯇꯥꯔꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯑꯦꯟ ꯍꯦꯜꯊ ꯁꯔꯚꯦ 5 NFHSꯀꯤ 2019-20ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯑꯦꯟ ꯍꯦꯜꯊ ꯁꯔꯚꯦ 2019-20ꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 19ꯗꯒꯤ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯃꯨꯡꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯀꯔꯅꯥꯇꯀꯥꯅ 94.3 ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯄꯥꯎꯁꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ꯫ ꯕꯤꯍꯥꯔꯅ 90 ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ 38.3 ꯑꯣꯏꯗꯨꯅ ꯑꯍꯨꯝꯁꯨꯕ ꯇꯥꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯇꯦꯂꯪꯒꯅꯥꯅ 63.8 ꯑꯣꯏꯗꯨꯅ ꯃꯔꯤꯁꯨꯕ ꯑꯃꯗꯤ ꯑꯁꯥꯝꯅ 32 ꯑꯣꯏꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯛꯄ 5ꯁꯨꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ꯫ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯥꯒꯥꯂꯦꯟꯗ ꯅꯨꯄꯤꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯐꯪꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯨꯞꯅꯒꯤ 3.3 ꯈꯛꯇ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯒꯣꯋꯥꯅ 9.3 ꯑꯣꯏꯗꯨꯅ ꯑꯅꯤꯁꯨꯕ, ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯅ 9.3 ꯑꯣꯏꯗꯨꯅ ꯑꯍꯨꯝꯁꯨꯕ ꯑꯃꯁꯨꯡ ꯀꯦꯔꯂꯥꯅ 9.8 ꯑꯣꯏꯗꯨꯅ ꯃꯔꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ 22 ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯆꯥꯡꯆꯠꯇ ꯌꯨꯝ ꯄꯥꯜꯂꯕ ꯆꯍꯤ 19ꯗꯒꯤ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ 10.2 ꯑꯃꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯆꯩꯊꯦꯡ ꯐꯪꯏ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯑꯦꯟ ꯍꯦꯜꯊ ꯁꯔꯚꯦ 5 2019-20ꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯝꯖꯥ 2015-16ꯗ ꯆꯠꯊꯈꯤꯕ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯑꯦꯟ ꯍꯦꯜꯊ ꯁꯔꯚꯦ 4 NFHSꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯐꯪꯕꯒꯤ ꯆꯥꯡ ꯑꯗꯨ 22.83 ꯑꯣꯏꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒ ꯌꯦꯡꯅꯕꯗ ꯑꯅꯧꯕ ꯔꯤꯄꯣꯔꯠ ꯑꯁꯤꯗꯗꯤ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯇꯥꯔꯕꯁꯨ ꯀꯔꯅꯥꯇꯀꯥ, ꯕꯤꯍꯥꯔ, ꯃꯅꯤꯄꯨꯔ, ꯇꯦꯂꯪꯒꯅꯥ ꯑꯃꯗꯤ ꯑꯁꯥꯝꯗꯗꯤ ꯍꯟꯊꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯍꯤ 19ꯗꯒꯤ 29 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯒꯤ 3.89 ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯉꯩꯗ ꯃꯈꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯒꯤ ꯁꯦꯛꯁꯨꯑꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯊꯦꯡꯅꯩ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏ ꯃꯥꯌꯣꯛꯅꯈꯤꯕ ꯁꯦꯛꯁꯨꯑꯦꯜ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯤꯊꯣꯛꯂꯨꯕꯗ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯅꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯁꯔꯚꯦ ꯑꯗꯨꯅ ꯐꯪꯈꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯂꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ꯫ ILP ꯆꯠꯅꯍꯟꯈꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯑꯃꯤꯠ ꯁꯥꯍ ꯑꯣꯛꯃꯤꯟꯅꯁꯤ, ꯀꯣꯚꯤꯗ-19ꯗꯒꯤ ꯀꯣꯝꯊꯣꯛꯄ ꯇꯧꯕꯤꯒꯅꯨ, ꯑꯅꯧꯕ ꯆꯍꯤꯒꯤ ꯄꯤꯛꯅꯤꯛ ꯂꯦꯞꯄꯤꯌꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯅ ꯐꯣꯡꯕ ꯑꯅꯧꯕ ꯆꯍꯤ 2021ꯒꯤ ꯃꯅꯤꯄꯨꯔ ꯗꯥꯏꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯋꯥꯜ ꯀꯦꯂꯦꯟꯗꯔ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯁꯨꯡ IPRꯒꯤ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯐꯣꯡꯈ꯭ꯔꯦ꯫ ꯉꯁꯤ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯗꯥꯏꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯋꯥꯜ ꯀꯦꯂꯦꯟꯗꯔ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯖꯥꯇꯤ ꯐꯨꯔꯨꯞꯄꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ILP ꯁꯤꯁꯇꯦꯝ ꯆꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯕꯨ ꯆꯠꯅꯍꯟꯕꯗ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯑꯣꯏꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ 28ꯇ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯍꯥꯛꯄꯨ ꯒ꯭ꯔꯥꯟ ꯔꯤꯁꯤꯞꯁꯟ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯊꯣꯛꯇꯨꯅ ꯑꯣꯛꯃꯤꯟꯅꯁꯤ꯫ ꯗꯤꯁꯦꯝꯕꯔ 28ꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯁꯔꯀꯥꯔꯅ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯅꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯏꯝꯐꯥꯜꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤ꯫ ꯑꯃꯤꯠ ꯁꯥꯍꯒꯤ ꯈꯣꯡꯆꯠ ꯃꯥꯡꯑꯣꯏꯅꯅ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯀꯦ ꯁꯦꯝꯕ ꯍꯧꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯒꯗꯧꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 28ꯇ ꯄꯨꯡ ꯈꯔꯒꯤ ꯈꯣꯡꯆꯠꯇ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡ ꯃꯀꯦ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫
कोविड नारूबी नुपी अमा इन्फेक्शन थोकप थेंगनरे इंडिया की अहानबो ओइना कोविड-19 पॉजिटिव ओइरुबी महाराष्ट्र के औरंगाबाद तगी नुपी अमा एंटीबॉडी दगी इन्फेक्शन थोकप थेंगनरे हाइरे कोरोना वायरस न मरम ओइरगा इन्फेक्शन थोकपगी केस असे मालेमगी ओइना केस निपान थोकप थेंगनखिबा लैख्रे वायरस असिना मरम ओइरगा इन्फेक्शन थोकपा इंडिया की ओइनदे अहानबो ओइरे डॉक्टर की रिपोर्ट मतुंग इनदे औरंगाबाद के बाजानगारदगी नुपी असेगी हक्सांगे मनिंगी सरुक अमदे मख्वांगदा अनाबा लैरे हाइना दिसंबर 19 दा हेजवार हॉस्पिटल दा लायेंगबा लाखिबने महाकी मखोंगदा पोंखलकपना चिंगबा थेंगनबदगी करी अनाबा लैबगे खंगनबा MRI लौखी मधुदा एंटीबॉडीज दा कोरोना वायरस न इन्फेक्शन थोकहनबदगी यांगलेन फाउबा खुद अनिमक अमदे चखावगी मफमसिंगदा नाई चारगा लैरंबा थेंगनखिबने खुदकता हॉस्पिटल दा एडमिशन तौहल्लबा मतुंगदा अखनबा डॉक्टर टीम अमना तांकक अहुमलक थोकना ऑपरेशन तौरबा मतुंगदा माई पाकना लीटर अमा मखाइरोमगे नाई लौथोखिबने नुपी अदु था सिगे 19 हॉस्पिटल दगी डिस्चार्ज तौख्रे महाकी हक्सांगदा खुदोंग थिनिगाई थोइना ओइद्रे हाइरे रिम्स की OPD तांग 19 दगी हांगलगने कोविड-19 पेंडेमिक न मरम ओइरगा मतम खरा थोंग लोलुरबा रिम्स की OPD था असिगी 19 दगी हांगलगनी हाइना रिम्स की मेडिकल सुपरिटेंडेंट प्रोफेसर एच प्रियोसखी देवीना थादोरक चेरोल अमन हाइरी चेरोल असिना मखा ताना हाइरिबना नसी नुंगटेल पुंग अमा ताबा मतमदा रिम्स की डायरेक्टर ना चेयर लौदुना हेड ऑफ डिपार्टमेंट सिंगे ओइबा मिफम अमा रिम्स की जुबली हॉल दा पांगथोखरे मिफम अदुना था असिगी 19 दगे स्पेशलिटी क्लिनिक याउना वर्किंग डे सिंगदा अयुक पुंग 9 दगे नुंगटेल पुंग अमा फाउबा सोशल डिस्टेंसिंग नॉर्म्स अमसुंग सेफ्टी प्रिकॉशन का लोइनना जनरल OPD हांगनबा वारेप लौख्रे पेशेंट सिंग अपॉइंटमेंट बेसिस की मतुंग इन्ना कॉल तौगने अपॉइंटमेंट सिंग असे सुटी निमित नतब सिंगदे नोंगमा वालेंगाइदा अदुगा संडे नत्रगा सुटी निमित सिंगदा निमित निनी वालेंगाइदा अयुक पुंग 12 दगे नुंगथिल पुंग 3 फाउबगी मनुंगदा मोबाइल नंबर 7085406468 नत्रगा 6033855708 नत्रगा 7085406433 अमदे 7085406385 ता कांटेक्ट तौगदबने रिम्स की OPD ब्लॉक ता हौजी कैजुअलिटी सर्विस लैरिबा से कैजुअलिटी इमरजेंसी सर्विस की ओइना ऑल कैजुअलिटी ब्लॉक ता हांगदोकलगनी हाइरे